अहानबदा मरोइबा पाउ पिजरी तरागा मंगा सुबह इंडिया की प्रेसिडेंट ओइना द्रौपदी मुर्मू से इंडिया की चीफ जस्टिस एन.वी. रामन वासक लौदुना प्रेसिडेंट की थौदांग मोनख्रे तरागा निथोई सुबह मणिपुर लेजिस्लेटिव असेंबली की अनीसुबा सेशन की अहानबा सिटिंग असिदगी हौख्रे यूनिवर्सिटी अहुमरी लिंखटपदा एमसुना अथिंग बलाइते अदुबो धनमंजुरी यूनिवर्सिटी असी हाना मपुंग फाबा यूनिवर्सिटी ओहेलो हाइना एमसुना फोंदोरकले कांग्रेस की एमपी मरी ngasi लोकसभा दा पोचै ममल तांबगी प्रोटेस्ट तौरुबगे हंदक चही की सेशन असी लोइजी फाउबा तांगखरे अमदी हौकिबा पुंग कुनमरी दा मणिपुर की ओइना कोविड-19 की अनौब केस 63 थेंगनख्रे असिबा अमा यावख्रे खुरुमजरे दयापति सेंजमना हौजिक नुमिदांगी पोनी टीवी प्राइम टाइम न्यूज पिजरे द्रौपदी मुर्मू ngasi तरागा मंगा सुबह इंडिया की प्रेसिडेंट ओइना पार्लियामेंट के सेंट्रल हॉल दा इंडिया के चीफ जस्टिस एन.वी. रामन वासक लौदुना प्रेसिडेंट की थौदांग लौख्रे ngasi की वासक लौबा अदुदा प्राइम मिनिस्टर नरेंद्र मोदी याउना वाइस प्रेसिडेंट वेंकैया नायडू लोकसभा स्पीकर ओम बिरला अमदी अतै अतोप्पा मिनिस्टर सिंह सरुक याखे लेबाक मियाम दा प्रेसिडेंट की वारोल पीरदुना द्रौपदी मुर्मुना इंडिया ना निंखा तंबा चही 63 सुखिबदा महांगना प्रेसिडेंट ओइना थौदांग लौबा फंगबा असिदा हराव फंगदोखे प्राइम मिनिस्टर नरेंद्र मोदी मुर्मुना इंडिया की प्रेसिडेंट ओइना वासक लौखिबदा थागतपा फोंदोखिबगा लोइनना मुर्मू की प्रेसिडेंशियल वारोल अदुना लाइरब कना लेजदरबा सिंगदा अनौबा आशा अमा पीरगनी हाइना फोंदोखे मुर्मुना फोंदोखिबदा महांगना इंडिया की प्रेसिडेंट ओइना वासक लौबा असि महांग मथंतगी माइ पाकपा नते लेबाक असदा लेरिबा लाइरबा तोला तारबा सिंगिसु माइ पाकपनी हाइना फोंदोखे अमदी महांग इलेक्शन असिदा माइ पाकपा असिना ताकपदे लाइरबा सिंगना मंगजरिबा मंगलान असे मंगफाउना हनबसु ngami हाइबदुनी तरागनिथोई सुबह मणिपुर लेजिस्लेटिव असेंबली की अनीसुबा मिफम ngasi चिंगमैरोंग दा लेबा मणिपुर लेजिस्लेटिव असेंबली दा स्पीकर टे सैतरबतन चेयर लौदुना अहानबा सिटिंग पांगथोकपा हौख्रे असेंबली मिफम असे ngasi दगी हौदुना नुमित तरागनिथोई नि चुमना चथगनी मिफम असदा नोमाइजिंग नुमित खक लेपलगा थांग नुमित याउना नुमित खुदिंग की सिटिंग पुना तरागा माथुई लेगनी हाइदे ngasi की मिफम असे हौदोकपो ओइना पावर फॉरेस्ट एनवायरनमेंट एंड क्लाइमेटिक चेंज मिनिस्टर टीएस विश्वजिना कक्चिंग असेंबली कॉन्स्टिट्यूएंसी बो रिप्रेजेंट तौबिरंबा येंखोम थंबालना लेखिदबदा नुंगाइतब फोंदोखे अमदी नोने डिस्ट्रिक्ट की मनुंग चना लेबा मख्वाम खुलदा थोखिबा लाइबक थिबा चिंग निंखाइबगी थौदोक अदुगी मातांगदा रिपोर्ट अमा मियामदा थमखे मधुगी मनुंग चना थौदोक अदुदा लेखिद्रबा सिंगदा लाख मंगा अमदे असोकपा सिंगदना लिसिंग यांखै पीगनी हाइना लाउथोखिबा अदुसु पनखे लोइना चुरचानपुरदा थोखिबा चिंग निंखाइबगी थौदोक अदुदसु लेखिदबा सिंगदा लाख मंगा फिबम लूना सोकपा मियोय सिंगदना लुपा लिसिंग तरागनिथोई चाट्रेट अमदे खरा सोकपदना लिसिंग मरीगा चहुम पीगनी हाइना लाउथोखिबा अदो रिपोर्ट ओइना मियामदा थमखे थौबाल एसी की एमएलए ओक्रम इबोबी तामई कॉन्स्टिट्यूएंसी की एमएलए अवांगबै न्यूमाई कक्चिंग एसी की मयांगलंबम रामेश्वर अमदे थांगमैबन एसी की खुमुकचम जय किशनना यंखोम थबालना लेखिदबदा नुंगाइतबा फोंदोकपगा लोइनना इमुंग मनुंगी अवाबदा सरुक यारी हाइना फोंदोखे अमसुंग नोने डिस्ट्रिक्ट अमदि चुरचानपुर डिस्ट्रिक्ट ता थोखिबा थौदोक अदुदा लेखिदबा सिंगी दबक्ता नुंगाइतबा फोंदोकपगा लोइनना असोकपसिंग अथुबा मतमदा फगलकपा ओइरसुनु हाइना फोंदोखे अमदि हाउस के मेंबर सिंगना मिनिट अनि तुमिना लेप्तुना लेखिदबा सिंग अदुगी थवाइना मपु मागी लेकोंदा इंगना चिंग लैरुनबा थौनिखे यूनिवर्सिटी अमत नते अहुमरी लिंखटपदा एमसुना अथिंग बलाइते अदुबुदना मंजूरी यूनिवर्सिटी असी हाना मपुंग फाबा यूनिवर्सिटी ओहेलो रेगुलर रजिस्ट्रार रेगुलर कंट्रोलर अमदे नन टीचिंग स्टाफ सिंग असी हाना हाफको हाइना एमसुगी वाइस प्रेसिडेंट लाइशम अथौबना फोंदोख्रे वाफम असी ngasi एमसुगी थौमिसिंगना लुचिंगबा वॉलंटियर टीम अमा लाक्तुना डायरेक्टोरेट ऑफ यूनिवर्सिटी अमदि हायर एजुकेशन ऑफिस सोलोनसिन बगी खोंजंग अदुदा फोंदोखिबने
mahang na makha taraduna DMU asi Hague University on kibadagi emit card pibada marksheet pithokpada asoiba kaya leiribasi makok thongba administration chalaiba soire haibani amadi wakat form leitabana mahairoi kaya awa film ama mayoknaba chahi yamsilakle Fibam ase uduna emsuna mapung fawa university o henaba mari leinaba department da kan taksin duna lakle Director da memorandum fawa pishin kiba laikre adubu pumnamak ase thabakta onthokpagi mahutta anoba university ama mu linkhatna bohanare University masan khengatpada mahairoi singdade aduge mate kanaba pi haiba khangi adubo hanagi Manipuri amata ngairaba DMU asi fawa mapung fahanba ngamdaba ngasi ge lengakni Director ki Maikai de University ki thabak khudingmak Directorate of Education Yura Paide makhoi gi hak yaudi haina phongdok ki balai bak thibani Mahairoi singda ki admission da khongwat ki ba yamlaba senfam sing aduna Canada sinaki haina hangkhe khudingmak ase gi daita lobang ngamloidaba leirabade Education Minister Education Director khudingmak yamna lemna form thadok piyo DMU bu mapung faba University o hendriba fauba emsun lepa leitena khongdang changsim khigani haina lengakta jackson wa thamkhe University, bagi Danamanjur University si tungan bagi college manga punjulakan da sing university si chahi mari hena mapung khara sa regular BC dagi hena hauji bawa thamidaba sa athu matamda masi problem sa masi solve to view university masing yam ba basi akoi mahiroi singidi lebak yamna phabani adubo hauji Danamanjur University da regular BC dagi hena leitaba restar leitaba adagi controller leitaba problem mayam kha koi chhatra singda mayam kha mayok na leiriba Danamanjur University sa masi mapung phaba university ma ohela kanda adugumlaba university amada nate ani hum likhapiuda koina harau na tam oksegani chokhatpa Manipur ma hoinge hatamda education je yauna sungai yaroi aduna education se chokhatla kanda da koi lamdama sa chokhatpa porakani ahongba porakani aduna education je masi chokhatna ba emsuna taliba demand masi thabak to ontok pinaba hanna apil dogari hena kanba koi kungdang tension naba sem sarga lei habse hanna koi Manipur lengakta koi single bijari Nakal Amaramda Kairau Gram Panchayat ki Pradhan Kangambam Charjit ki yumgi thongalda sakhangdaba singna mapangal kalaba IED thamlambagi thawong yaningdaba phongdoktuna lekai miyamna wakat mifam phamdana protest tawkhre wakat mifam aduda saruk yakhibi lekai gi maira paibi ayakpam benuna haikibada mi kungna taba amasung sanabung mayada IED thamlambagi thawong yaningde thawong adumak kanana kari maramgi tawribano haibado mari leinabasingna athubada sengdo Pradhan Charjina soikhiba leiramlabasu chumthoknabagi tanja piyo ngasi fawba pradhan ama oina miyamgi thabak tawbada poram chumna tawduna lakpani IED thamjilambagi thawong asimak miyamgi chakwat thawrangda hena thawai yauriba pradhan da natana imung manung amadi leikai miyambu hatlagi haibagi thawong ni haina lawi Karigumba mapangal kalaba IED aduna pokhairamlabade asok apan amadi misi bina thokpada kanana thawdang marang labak thiba thongdokta khoi bom che pokhaiba taragadi mi amagi punsi mangbada natana langdum masida leiriba ngarangi sukti liba miyam ase mi kaya sirangani haibase akhoi haibada khoi tu chungi kaino kai lege haiba poto akhoi athu matamda khongjan kaya amasu changsinglakani adubu akhoi haina bagi makha pona nuksina bagi prenda imama tagi machani khanduna akhoi athu matamda akhoi si nungaite si pami si tawbudagi khusumana akhoi bomje thanambani haibado athu matamda singdupiu haina member amoina khoigi maira pabigi member amoina cheregoki member oina ahakna khoigi media gi thongda penda khongdok chari Haukiba ing kumja English tara July marida party na honorary discharge pikraba army number 0997 Songam Kaka Allies Lokchingwang Aseng Maming Loitong Bambir Daja Apokpa Amadi Apokpigi Ming Loitong Bam Kharajang Maitei Amasung Loitong Bam Ongbi Maipakpi Wangu Ahalup Awang Lekai Asi Haukiba tarik kulhumdoida masagi chahi humfutara taruk surakpada anaba amana maram oidona lekidre Marai baki damak thamoi shengna thabak tawramba ahal ibungo asina lekhidaba asida magi mafam da Revolutionary People's Front RPF na yawalgi ikai khumnaba uli haina RPF ki Assistant Secretary Publicity Bangkimna thadorakpa cherol amana phongdorakle cherol aduna hairibadi Songam Kaka Allies Lokchingwang Im Kumja lisingamaga chamapan marifutara humdoida party asida yawrakhe masagi chahi yankai shubha matam Im Kumja lisingamaga chamapan marifutara taruk April taraga mangada PLA ki basic military training the Mai Paktuna War Office na Army number 0997 PK
ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯁꯣꯡꯉꯝ ꯀꯀꯥ ꯑꯦꯂꯥꯏꯁ ꯂꯣꯛꯆꯤꯡꯋꯥꯡꯅ ꯄꯥꯔꯇꯤ ꯑꯁꯤ ꯌꯥꯎꯔꯛꯄ ꯃꯇꯝꯗ ꯃꯁꯥꯒꯤ ꯆꯍꯤ ꯌꯥꯝꯂꯕꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯤꯟꯅꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯇ ꯅꯍꯥ ꯑꯃꯒꯨꯝꯅ ꯈꯤꯡꯈꯤꯡ ꯂꯥꯎꯅ ꯊꯕꯛ ꯇꯧꯔꯝꯈꯤ ꯂꯣꯏꯅꯅ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯆꯤꯡꯃꯤ ꯇꯝꯃꯤ ꯈꯥꯏꯗꯕ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯤ ꯈꯟꯖꯕ ꯌꯥꯝꯅ ꯏꯪ ꯇꯞꯄ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯊꯛꯁꯤ ꯈꯥꯁꯤ ꯐꯖꯕ ꯑꯃꯗꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯤꯡꯕ ꯄꯥꯝꯖꯕ ꯊꯧꯅꯥ ꯐꯕ ꯅꯤꯡꯇꯝ ꯂꯥꯝꯃꯤ ꯑꯃꯁꯨꯅꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯏꯕꯨꯡꯉꯣ ꯁꯣꯡꯉꯝ ꯀꯀꯥ ꯑꯦꯂꯥꯏꯁ ꯂꯣꯛꯆꯤꯡꯋꯥꯡꯅ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯕ ꯏꯃꯥ ꯂꯩꯕꯥꯛꯄꯨ amadi ningtam ihau asibu mangda pukhatnaba hotnabirambagidamag ikai khumnaba utpagi thauram RPF ki unit department amasung station khudingmakta pangthokre loinana laikhidraba ahal ibungo asigi imung manung sagai natai marup mapija sing awabadasu RPF amasung masigi lanmi sanglof PLA na saru yari haina aina thingkraba party asna phongdorakle War on drugs ki saruk ama oina juri bangi lungraijang kalinagarda thiba humbagi thabak chathabada yu sungnaba potchai amadi hamai yauna polam kaya fagat pangamkhre thaudok adu ngarang numidang wairang pung manga rom taba adwaida juri bam studio unit ki DSP S Gaurachana luchingduna juri bam SP KSI Rabi Kumar gi meeting makhada juri bam police ki team anna fagat pani haide fagat laba polam sing adu ngasi nungtel pung amarom taba matamda Jingdong Laikai da Laiba Jiribang Municipal Council gi Solid Waste Management Processing Site ta ASI Suraj Singh JMC gi Sanitary Inspector M Brajagopal Singh amade District Police Jiribang gi Personal Singh na sarugyaduna palam sing ado paumi sing gi mamang na fumjinduna mangankre Thaubal District Council ki meeting makhada Lilong Local Council, Nungai Local Council, Taragataruk Suba Assam Rifles amadi Central Napka Khusamnaduna, Lilong Nungai ki mafam sing da ngarang drive ama chathabada mayai kaba chinjak sizinaba amade lalonba nupi ama yauna miyoi nipan phagat pangamkhre. Masiga mari lainana Nungai Local Council ki President Yumkhaibam Alauddin na phongdorakpada faraba miyoi adugi manungda miyoi ani amana mayai kaba chinjak ka kona na phagat pangamkhi haide. Faraba miyoi adudi irong khunawdagi MD Nazir Khan apokpa lekhidraba MD Nurdin kawe mangondagi heroin number 4 gram taraga mariga konana mobile phone mari amadi sale oina lupa lising tarago humdoi chamga kun fagatke amadi MD Yaimachau Elias Haider Ali apokpa MD Kabuldagina heroin number 4 gram mangaga loinana sale oina lupa lising ahunga marifu fagatpa ngamki haide fagatlaba polam sing aduga konana miyoi animak mayang Imphal Police Station nakre haide Mapal lamda fangliba mahau adumak fanghanba ngamba chap manaba quality leiba Kathi Nation amadi La Trio Pizza gi outlet amangase Naurem Laikai da Lieutenant General Konsam Himalayana athoiba mitunglen oidon hangdokre ngasi gi fast food adu hangdokpa aduda film actress Bala Hijam tu sarugya khe Thauram aduga mari leinana outlet adugi proprietor Lieutenant Colonel Oinam Kairung bana hai Italy gi pizza gi original taste adu outlet asta fangani Mapan lamda leirakpa matamda Manipura kari awat apalai haiduna yengbada chafam koifam ase masing yamna hanthana oi maram aduna mahangna thabak tawrapagi retirement ge senfam sing ado thadaduna Manipur miyamda machi oiba yaba mahau leiba quality leiba La Trio Pizza amade Kathi Nation ge outlet ase mafam asa hangdokpani miyamna chana riba pizza ase electric sizinaraka puthokpani adubo mafam asadi wood LPG sizinaduna smoky flavor adu chap chana fanghanba ngamli haina phongdokhe Hoina mabanda pamba kari kari lai haibdo sida kari kari awat palai sum khanbada eating places kumba adegi koina bagi mafam kumba khara warne na khalli sida aina eating joint ama mapan gi standard ka manaba same quality same taste aduga affordable rate ta oina ba aina sinjadana sida La Trio Pizza aduga Kathi Nation gi outlet nama sida aina hangjari hayeng dagi phajana operation oirani mayam lakpiu sida world gi taste khangbiu pizza gi original taste Italy gi taste to adu hangnaba sida lakpiu sida khoina offer toriba new concept se wood fired pizza oven mayam gi only electric tam tawbudu natabada sida LPG da wood furnace ta fire taraga smoky flavored opiraga akoi gi real pizza gi flavor ma pina ba hona jari adi mathakta Kathi Nation haiba outlet sina akoi gi Indian cuisine gi Calcutta gi origin oiba achapot mayam kebab mayam rolls mayam sida phang Thauram aduda sarugya khiba Lieutenant General Konsam Himalayana hai Manipuri macha sing education standard wangpada natana physical standard yamna wangi maram aduna hana leiriba Manipur ge vacancy ase Manipur macha na loina logani haibagi thajaba lei
Manipur ki naharol sing ase Central Armed Police Force ta yamna advantage legani. Agnipat scheme da yauraba singi humfutara manga % ado government ke maikai dagi khudong chaba khara pihaningi. UP Haryana gi dadi hairba miyoi sing adu gi khudong chaba pigani haina lauthokre haina su phongdokhe. Agnipat scheme ऐसी यामना innovative होइबा यामना transformational होइबा initiative हमने government of India की अदुबो आइगी site तकी मसीबा अमुहना फनाना बा हाइदना recommendation हाइगद्रा suggestion खरसु पिजा खरे मणिपुर के नहरोल सिंह की हाइरो तार दे ऐसु मसीगी मतांग दा advantage लाइगद्रा न खाली कइनो दा मणिपुर के नहरोल दी educational standard सु खरो वांगे physical standard वांगे initiative वांगे अदुना हान लेरमीबा vacancies मणिपुर की होइना अदुदगी हेना एखोइगी नंबर ऑफ वैकेंसीज मणिपुरी मचाना लौगद्रा नै थाजै कइनो द मोइगी एखोइगी एजुकेशनल स्टैंडर्ड नत्र फिजिकल स्टैंडर्ड्स याम वांगेबा अदुना मणिपुर गी नहारोल सिंगदी अमु हेना काना गद्रा नै Matang sta break malomne se Pony TV na makhal mathel gi thoram sing sanduk tuna miyam gi seba tawjari masida hena mai pak na bagi damak Pony TV ki YouTube channel amadi Facebook page ta like amadi subscribe tawbiro loina na MCTV ki channel number 988 amadi ISCOM gi channel number 142 da miyam na meeting tabiduna mapung faba channel ama ohenbiyo Hena mai pak channel ama oina bagi damak Pony TV ki contact number 9362511104 da contact tawbiro Makada pijariba contact number natraga email asida miyamna suggestion pibiraknaba harjari miyam gi suggestion bu khawramna ngaijari break ki matungda mayam taram okchari makata ba pau pizari Chada Kuntrago Humdai Women Reservation Bill ase Chathariba Lok Sabha mifam da puthokna pass tawgadabani haina All Manipur Nupi Marup AMNM na sinduna nupi singi khana nainabagi mifam ama Manipur Press Club da pangthokre ngasi pangthokiba mifam aduga mari lainana AMNM gi General Secretary Lairemjam Sumati Balana hai Women Reservation Bill ase 1986 da Lok Sabha da puthokpada mai pakpangam khide madudagi committee amada thadaduna study tawraga Lok Sabha mifam da amuk pukhalakpada su ngam khide English amaga chamapan marifutara nipanda NDA lengak lakpa matamda bill ase puthokpada yalakpadagi mai pakhide adubu nupi singi oiba reservation gi bill ase pass tawbagi matangda BJP Congress amadi Lep Party singna sawale Maram aduna bill ase Lok Sabha gi chathariba mifam da puthokna pass to confirm thoi ngasigi khana naina ba asda warif ama lauraba matung National Federation of Indian Movement gi khuthangda parliament yauna bokhanagani haike ngasigi khana naina ba aduda Manipur Pradesh Congress Committee MPCC gi Vice President L Tilotama Mahila Mocha BJP Manipur Pradesh ki President Lotika Laima All Manipur Nupi Marup ke President M Sakhi CPI Manipur State Council ki Executive Member S Sorojini Amadi tongan ba Nupi Lup ki Luchingbi kaya surga ke ngasigi mifam aduna warep ahum yetna ba laitani yana ki warep sing adude politically khenaba thamdana lakadariba monsoon season asida chada kuntra go humdoi nupi singi reservation bill ase puthokhanduna pass tokhanba lakleba August tarik amadagi mapan fauba Delhi gi Jantra Mantra da pangtokadariba mass protest asida Manipur dagi miyoi nifugani thoi chatnaba sem sariba asida ngasigi convention asina mapung fana saugatpa amade masida saru gyaning ba leiragasu yauhan ba loinana demand sing asi fangnana bokhana bada state level committee ama semna ba hainasu yana ki haide 33% women reservation bill gi matang da women convention ama pangthokli basi hojik si monsoon session chathari sida risang china koina talaga lakpa dabi ha chawrak pa history amatang aina haijaning ba history se karino ha kanda khoi women bill si pass to bi na takla isi yam kuire nupi sing si economically amadi socially sab chane active oi adubu politically active oi bese wa leba aduna nupana se 33% je logragadi nupi na logragadi makhoi gi sin masing handagani ha bese khanba rajniti wala sing bharat ki tongan ba rajniti ki fields leiriba aduna madu tobiganu nupi sing awang mathak ta pukhalu nupi sing si awang mathak ta pukhat pa ha bese
राजनीति से याउद्रगदी यारोय अदुना राजनीति से पुरक्नबगीदमा अखोय 33% सीट से रिजर्व तौबियु हाइदना अदुगी खना नैनबगी मिफमदुनि ngasi पांथोक्लिबस भारत ने निंखा तमलक चही हुफुतरा मंगा सुरक्पगी थौरम आजादी का अमृत महोत्सव की मनुंग चना केंद्र लेंगा की मिनिस्टर ऑफ पावर एंड मिनिस्टर ऑफ न्यू एंड रिन्यूएबल एनर्जी अमदे मणिपुर लेंगा का पुन सिंधुना स्टेट असिगी डिस्ट्रिक्ट तरागा तरुक तंगसीदगी हौदुना चथरिबा मईगी चावरब कुमई असे कक्चिंग डिस्ट्रिक्ट की ओइनसो लांगमैदोंग ड्रामाटिक यूनियन की हॉल दा कक्चिंग जिला परिषद की अध्यक्ष फुरित साबम जितेन ngasiदगी हौदोख्रे ngalaba india nganuna leiragadaba punsigi haibe hiramda pangthokiba thoramda waikong jila parisad member sech indrajit kakching gi deputy commissioner salam somorjina athoiba mithungsing oina saruk yakhi thoram adugi saruk ama oina universal household electrification village electrification distribution system strengthening capacity addition nhpc one nation one grid pgcil renewable energy seci consumer rights PFC state achievement chungbagi matangda film oina miyam da utkhi loinana beneficiaries singda MSPDCL gi marakta khana nainabagi program amasu pangthokhe jaga khada koi gyan ta da bani na koi masani na da gyan ta da bai auju ju sumai je thaile gi 100 200 adagi 60 70 80 than jaga khara koi dum theng nei lambi da adagi amana koi मसी अयामना अखोगी एबी केबल जोबदब जगह अयाम थोकले मोगन अखोगी वायर मीटिंग हिदुदगी थोक थोक नाकन नाकन दगे द पोलग अदुम 20 मोर अदुम था लेबो जिगिना साई 100 200 तो अदुम ngaksang nang अदुम ngalaga लेबो अखोय अदुम थेंगनाबा यावै जगह का दुना यागदि यामसु नुवा याम फजनसु सेनबिरी एदुना एबी केबल सी योबदब जगह सिं खरगर सेक तौरगा अदुम मसु यौन बदा कोई मैम पुन्ना मतेंग पांगिना साइबो फुंसु थमजगे काउंसिल डिस्ट्रिक्ट ओइना खरा आइजर बदा 2017 दगी मौरका जुलाई 2020 टू फावरा तोमान स्कीम सिंहाइबी दिन दयाल उपाध्याय ग्राम ज्योति योजना DPCJY टीम IPDS इंटीग्रेटेड पावर डेवलपमेंट स्कीम फेज 1 and 2 सौभाग्य प्रधानमंत्री सह बिजली घर योजना सिस्टम स्ट्रेंथनिंग हाइबा स्कीम सिंजी के मकादा अदोबा डिस्ट्रीब्यूशन ट्रांसफार्मर पुनः यानी तरह IST 11 केवी लाइन Kanglaipak Peoples Against Narcotic and Psychotropic Substances Kanglai Panasna Bisnupur District Council amadi Ningthaukhong apun baluf ka khusamnaduna akaknaba paw ama fangbadagi Ningthaukhong kha laikai ward number 9 da leiba Pukrambam Dinesh ki loinabi Pukrambam Ongbi Radhika chahi 39 gi yumda thiba humbagi thabak chathabada chawrangna lupa lak ama muki oigadaba tongan tongan ba makhalgi foreign liquor bottle chama 39 kan phagat pangam khre haina Kanglai Panas ke Secretary Publicity MM Ali Wangna Fungdorakle Fagat laba polam sing adu Ningthaukhong bazar da puthokhtuna miyam mangda hidoktuna manghan khre loina pi Radhika busu makhatana asigumba phattaba thabak sing asi tawdana ba wakhal taminarba matong imung manunggi miyoi sing da sinakre haide asigumba phattaba thabak sing asi thadoktuna lamdam asibu mayai ka ba chinja ke wathok leitaba Kanglaipak ama ohenbada aikoi khudingmak puna khusamnaduna chatminasi haina Kanglai Panas na khangalakle Puwari gi maru oiba laifamlen sing muthat ke hairabadi laifamlen sing bu senari ba furup sing adu hana muthat khro natrabadi laibak ase ing chikpo oithokloi haina gelhomi kanba apun balof YKL gi president langam angom na khudyak piduna thadorok ba cherol amana fongdorakle Hindu lining laichat ngasi fauba kanglaicha singda chaitheng piduna lakli adubo kanglaicha singna ina lining gi liklam kharat thizinduna thauram pangba mami sami khara uraklaba matang asida maikai khudingdagi ayet apan piraklibasi yamna laibak thibani tongan tongan ba laifamlen kayada pirakhiba ayet apan mayam ado ngasi fauba kanada su warawat tawdana khangduna lakhibani Marak asida Langol Game Village Park eda sagalakliba G+7 gi quarter asi mafam chaba amade yengduna hongdoknaba CM amade mari leinaba lengak asigi lengak loipumna makna mideng changbibaga loinana matam sangna chatnaba yaba kanglon ama semiduna iramdam asigi maru oiriba laifam sing kanbinaba kanglei salai chap namakki mahut sinduna fongdorakle karigumba lengak na mideng changbidrabadi akanba khongjang gaya changsilagani haina cherol asna makatari Ningol Khut Manipur Wangzingi Marirak Suba Mapo Kuman Thauram ga loinana Lairik Fongbagi Thauram ama ngasi Khorirol Sanglin Wangzing da pangthokre
थौरम अदुदा साहित्य एकादमी न्यू दिल्ली की मणिपुरी लॉ की एडवाइजरी बोर्ड के कन्वेनर नोमाइथेम किरण कुमार निंगोल खुद मणिपुर की पौताकलोई यंखोम इंदिरा मणिपुरी साहित्य परिषद थौबाल डिस्ट्रिक्ट मसागी प्रेसिडेंट मोइरांगथेम राजेंद्र खोरिरोल सदोकलो वांगजिंग की प्रेसिडेंट तोंगब्रम बबुलाल हैरो के सोशल वर्कर थोकचोम प्रेमजीत निंगोल मपाव की पब्लिशर राकेश नावरेम अमरी खोरिरोल बु पामजबा मियोई कयाना सरुक याखे ngasi mapok adugi manung channa fongkhiba lairik sing adudi ningol khut ki khomjin bawari macha nungsibi egi khungang amade ningol khut manipur wangjing gi aibi kulhumdoi gi khomjin ba saiding gi lairik ni thauram gi saruk aman oina lup asigi thaumi singna utpa thangta amasung thawal jagoi sumit ki kumai oina utna ayeng basingi puning tingsin ke amade lup asigi pautak loi yengkhom indirana saidin mapu oiraga saidina ba amasu pangthoktuna thauram adu hena masak thokpa am ohenke Ujala Bharat Ujala Bhavishya Power 2047 Busy Mahotsav amadi Ujala Diwas Thauram Moregi Kamnom Beng dangasi pangthokre Thauram aduda Technopol gi Deputy Commissioner Manom Cheng Additional Deputy Commissioner Laishram Bobby Moregi Additional SP O Sukumar Technopol gi NHPC Limited Senior Manager amadi MSPDCL DGM amadi Indo Myanmar Border Town Moregi tongan bafurup singna sarugya khe Thauram asega mari lainna slide show singsu kaptuna miyam de yangan khe Uttar Pradesh ke manung chana laiba Bisnor district ta Laifam Lane ahum thukaiduna furup ki marakta irang sagana ba honaramba machit manau ane Bisnor police na ngasi fagat khre miyoi sing asina Islam lining gi lai khrumbada sizinaba phi kya maishu thaki haide thaudok aduda chena duna Police na faraba miyoi ani adugi maming Muhammad Kamal chahi kuntraga manga amadi mahaki manau nupa Muhammad Adil chahi kulhumdai kawi haide miyoi ani asigi mathakta Criminal Law Amendment Act ki section 7 panbaga loinana Intelligence Bureau amadi Anti-Terrorist Squads ATS ki miyoi shingna makhoi ani gi pandam amasung organization ga mari leinabra haibasu khangdoknaba wahang pang chathaduna honari haide Bisnupur District ke Oinamda Pioneer Education and Sporting Union Pesugi Taraga Nipan Suba Foundation Dega Mari Lainana Mithoi Mihelaba Mahiroi Sing Amadi Athoiba Sanaroi Sing Oktuna Mana Pibagi Thauram Ama Ngarang Oinamda Leiba Pesu Club ki campus ta pangthokre Thauram aduda Oinam AC ki MLA Ainalini Social Scientist Dr. Dhanabri Laishram Oinam Municipal Council ki Ward number 3 Amadi 4 ki Caretaker Councillor Amadi Mahiroi Sing na sarugya khe Thauram aduda MLA Ainalini na hakibada lairik hairaga soidana thabak tawgani haibagi wakhalda ngakta leiroidabani aina lairik hairaga miyami yaifana thabak khara tawge haiba wakhal khanaba amadi miyoiba khunai gi damak anauba thabak tawna bu khanagadabani haikhe Thauram adugi makha chatharakpada class 10 amadi 12 ki exam da first division da yawrakraba mahairoi sing khangatuna amadi saknairaba sanaroi singda achamba khodol sing piduna poning thawatkhe State Finance Commission SFC 2021 Mapigani 2020-2021 gi senthang makhada Khangabok Jila Parishad member Kate Rasmohana Khangabok Part 3 da leiba Khangabok Khunau Leikai gi naha singi damak nauna saba loiraba Public Youth Development Club PYDC gi anauba sanglen ngasi haunabi matung ina sangaduna club ki volunteer sing da kusina khre Ngasigi Thauram aduda PYDC ki founder president L Ibungo Khuman amadi Leikai adugi ahal oiraba Kate Ningthem Jauhu sarugya khe Thauram aduda Jila Parishad member Kate Rasmohana haikibada Leikai asigi naha amadi ahal pumna magna club asibu sananaba hairakpadagi State Finance Commission SFC 2020-2021 gi program da haptuna madudagi lakpa lupa lakh manga romna club asi sabani Club asibu matam kuina changdana loishinaba honabada Leikai miyam Mystery Singh amadi club ki volunteer sing na pangkiba mateng pumna mag tawimol uchari haina phongdokhe matang sta break amagalamina se UGC na approve Tauraba Sivalik Institute of Paramedical Technology Chandigarh CPET amadi Saraswati Group of College da Nursing Paramedical Pharmacy Physiotherapy na chingba tambiningba singna admission tawiba yaragani offer tawzariba courses sing adudi nursing da paramedical da pharmacy da amadi physiotherapy da
Courses asi tamminingmasingna installment basis ta fee thiba yabagi khudongchabasu pizari loinana nupa amasung nupi gi separate hostel facility su laigani amadi tamba loiraba matung 100% job placement su pizagani akaknaba set ni last date of admission na July 31st ni akupa marol gi damak aikhoi gi mobile number 9915337280 amadi 9501189248 ta call tawiro. Break ki matungda mayam taram akchari makhataba pau pizari Congress ki MP mari ngasi Lok Sabha dagi handak chahi gi session asi loidri fawba tanthokre makhoi da ngasi house manungda pochai tangmagi batangda play card kaya paiduna house manungda protest tawrakpadagi speaker Om Birla na Lok Sabha dagi tangthokibadi haide speaker na mangjongna na makhoi da protest tawning labasu house mapanda taw haina su khangan kibalai haide Congress ki suspend tawkraba MP sing adude Manikam Tagore Jyoti Mani Ramya Haridas amadi TN Prathapani House tagi tanthok matungda makhoina parliament manungda leiba Mahatma Gandhi gi mitam mamangda slogan kaya laukhi Congress na haikibada lengang na MP khara tangthoktuna makhoibu kihanbani miyamna thengnariba khudong chadaba sing adu Congress ki MP sing na house pukhatnaba hotnabani haina su phongdokhe Lok Sabha ki Congress Deputy Leader Gaurav Gogoi na phongdokhibada pochai tangliba asigi matangda khananaiba makhoina adjournment motion dabi tawkhiba leirabasu masigi matangda karimata haina dabadagi khongthang asi lobani haikhe Nakal Amaromda Lok Sabha ki Speaker na haibada pung ahumgi matungda khananaba haikiba lei adubo House manungda di play card paiduna protest tawba yahankiba Maitai Huyen Lalong Sindam Sanglen Thangmaiban Cherau Chingi active member oiriba Taurem Modu Kuman Amadi Taurem Ongbi Binalaima Anigi Machanupi Taurem Tanu Chanuna High School Living Certificate Examination English Singani Kunithoigi Kunmari Suba Position Tarakpada Puning Thogatpa Oina Achamba Khudol Pot Piduna Magi Tungi Punsida Mai Pakpa Maram Dambu Nusiba Kathokpa Ngamba Ama Oirasanu Haina Maitai Huyen Lalong Sindam Sanglen gi Ahal Lamana Yaiphan Assam da LPG transporter singi strike ngasi dagi hoduna matam kaktana chathagadawriba asina maram oiraga Assam gi miyamna lakadawriba matam kharani asida liquefied petroleum gas LPG cylinder fangdabagi awaba mayoknarakpa yana leide pau amagi matung ina North East Package LPG Transporter Association NEPLTA na matam kuina dagi Oil Corporation Limited IOCL authorities ta tanaduna lakiba wakat sing ado ngasi fawwa thabak ta onthok tabana maram oiraga strike asi kawbani haide state as a ladiba LPG bottling plant sing maru oina North Guwahati bottling plant Tinsukia Gopanari bottling plant Sarpana bottling plant Bongoigaon bottling plant Dimapur bottling plant Silchar bottling plant amadi Dudliajan bottling plant singna khongjang asida sawatpa oina thonglo lagani haide Thailand amadi India gi hufutara manga suba diplomatic relation gi thauram gi manung chana North East India Festival gi anishuba edition handak chahi gi oina Bangkok ta July 13 amadi 13 da pangthok lagani thauram asi Bangkok ta leiba Indian Embassy amadi tongan ba North Eastern State Government singi matengna North East Festival India asi Socio Cultural Trust amadi Train MMS na singatawribani North East Festival gi anishuba edition gi thauram asi Bangkok ki Centera Grand Hotel da sangaba amaga loinana hodoklagani amadi Meghalaya gi Chief Minister Konrak Sama Nagaland CM Nephew Rio Arunachal Pradesh Deputy CM Chaunaga loinana atai atopa minister lenga ki thaupuba sing amadi makok thongba industrialist ka loinana Thailand gi machin chatpa miyoi sing su yawgani haide North Eastern State Singdagi MSME Entrepreneurs Kuntrana North East ki product sing maru oina chamana craft ki polam sing amade tourism ga mari leinaba polam sing exhibition asigi manung chana puthoklagani haide
State asigi oina haukiba pungkun marida mioi puna humfutara humdoi positive oikre mioi amasiba yaukre. COVID-19 Command Control Room dagi thadorokba report amagi matung ina haukiba pungkun marida nupa kun mapan amasong nupi nifuga mari puna humfutara humdoi positive oiba yaukre. Hauzik fawbada puna mioi lising aniga jamo kuntaruk lekidre. State asigi oina hauzik fawbada mioi lak ama lising kuntraga tare jadruga kuntraga matui positive oikre. Masigi manungda mioi lak ama lising kuntraga manga chamapan recover tawba ngamkre. Active case cha mioi chatruga sumna manga leide. Recovery rate na chada marifutara nipan dasmik sino ahumni. Aroy bada mori pa umna pizare. Taraga mga subay India ki President oina Darpati Murmu ngasi India ki Chief Justice NV Ramana wasaklaw na President ki thodang phakre. Taraga nitoy Shubha Manipur Legislative Assembly ki ani suba session ki ahanba sitting ngasi dagi hawkre. University ahum mari lingkat pada suna ating balaite adubo dana Manjari University asi hana mapung faba University ohelu haina suna pongdorakle. Congress ki MP mari ngasi Lok Sabha da pochai mamal tangwi protest tawrubagi damak handak chahi ki session asi loidri fawba tanthokre. Amadi haukiba pungkun marida Manipur gi oina COVID-19 gi anawba case humfutara humdoi thengnakre asiba ama yaukre. Matang asta numidangi Pony TV Prime Time News loishin jare Manipur da tholiba ipawsang khangnabagi damak Pony TV umiyang tabiyo.